अहानबदा मरोइबा पाउ पिजरी देशांगी हानागी प्रेसिडेंट मयंगबम सोमोरजिता खुद थारखिबा मियोय खुदिंगमक हयेंग फावबगी मनुंगदा चंगजरकदबनी हाइना देशामना कनबो वफम थमलकली चीफ मिनिस्टर ना एनआरसी तौद्रिंगैदा सेंसस हाना तौफम थोई हाकिबा वाफम अरानबा युमफम यावदबनी हाइना मितई ट्राइब यूनियन ना यानिंगदबा फोंदरकली देशाम की फॉर्मर प्रेसिडेंट फुरम्बा की थौदोक तुमिना लेथोकलोय हाइना कोकोमी स्टूडेंट विंग ना फोंदरकली रोंगलाउबी की मिहाद यानिंगदबा फोंदोक्तुना वांगजिंग लमदिंग कैथेलदा मियामना वाकन मिफम फमख्रे अवोनबा मणिपुर हारिबा फेसबुक पेज असिना नुमित तरेनिगी मनुंगदा सेंगदोरकदबनी हाइना सोशल एक्टिविस्ट नोंगथोंबम राजेंद्रना फोंदरकली अमदी लांगोल अयिंग लेकायदा बोम पोखाइखिबगी थौदोक यानिंगदबा फोंदोक्तुना वाकल मिफम चथख्रे खुरुमजरी ममी टीवी न संदोकचबा प्राइम टाइम न्यूज मीडियम ताबिरिबा पुमनमकपो निरुपमा मुतुमना तराम ओक्चरी पाउ संदोकना पिजरी ngarang kokomina sinduna lamda masiki miyamga loinana chief minister tamna chatkiba wahang hangba khongchat aduga mari lenana miyoi kharana kokomi gi thongmi sing thirakpada desham gi hanagi president mayangbam somorjita atamnana khud thaduna tamthina phukhiba thawong adu anti national oiba thawong amani thogdok aduda chenaba miyoi khudingmak hayeng phawbugi manungda deshamda changjarakrabadi makhoi sing adugi masak maming leibang miyam khangna lauthoklagani haina desham gi secretary general थौदाम सेमजाइना फोंदरकली ngasi north aoc da leiba ras medicity da paumi singa unaba amada mahangna makha tana phongdokibada ngarang mayengbam somorjita atamnana khud thaduna tamthina phurakhiba ase miyoi kharana miyamgi ihau ase na thainana ba hotnabani hairiba miyoi sing asina masagi kana ba khara launabagi damak khunai asibu yonthokpani loinana mama sabi kharana somorjitbu masak taktuna puraklaga miyoi sing aduda sinakhiba ima sing gi maikhung upliba sing adusu khunai asigi mayokta leiba मियोई ngaktane makhoi sing asi leibak miyamda para tambiba matam oire maram aduna ngarang thodok aduda chenari ba miyoi khuding mangna hayeng phawbugi manungda deshamda changjarakta tarabadi makhoi sing adugi masak maming deshamna leibak miyam mamangda puthok lagani loinana makhoi gumba anti national oiba kuki gi michangda thabak tawriba sing asi maru phangna muthatnabagi damak deshamna lokhatpam thokpa thabak sing lokhat lagani haike अमरोमदा देशाम की हानगी प्रेसिडेंट मयंगबम सोमोरजिना फोंदोखिबदा ngarang kokomi amadi miyamna jangchen kiba khongjang asida achumba karino khangdana imagi maikhum koppa karana mahakpu chingthoktuna naha sing aduda sinakhiba asi khunai asigi khwaidagi laibak thiba amani masina maram oiraga manipur gi ima singna manipur gi damak lawriba thodang sing asida amuba kali taishin ba oina thokani haina phongdokhi yamna matungda tawidana amadi tawriba singadu desamna laliba tusia singna laliba du karino haibagi dongina bagi tanjama tungda longina se haina bagi damakta karai todi yangdu fundo bidamta tokjaba di press conference ni hairiba thogdo asi miyoi kharagi masagi atung kharagi damakta yelomi singo maru phangna muthatna bagi damakta changchila miyoi ku amagi miyoi khutpu aduna sinba thabak thoram singni hairiba miyoi khutpu asina koigi yelomi singbu lana lamjingnaba yelomi singbu mutkinabagi damakta yaknaba singwa loktunaraga hairiba leibak miyamgi oiba phungchat siliba CSO singbu leibak miyamna lana uhannaba amadi lana lamjingnaba honaraba aduna CSO singbu muthanaba honarakiba furup asina CSO muthatpa khagnatana leibak asibu kunai asibu muthanaba honarapane abse hairiba miyoi kujo khara aduna khangminaba changi aduba hairiba makhoi singa se atong kharagi damakta mama leibakku mafurupu yolaga chaba sagagi maita asibni habse de sangma khedegi thamjani makhoi traitor ni makhoi collaborator ni
aduna makhoi se proxy war sida agent oiba mioi khutpu amani moi kambu amani amadi makhoi se kupina ngarang ji sida tasingna kokomi gi maran si karino loin ai yonda ai sagi haragasu ai gi iran si karino sigumba koi gi gyan tanadaba aduga asumba haisi kaino khangdabida koi gi organize oidaba information mayam amana taraga koi instigate toba adi insen ba problem thona na phona ba loina na masigi marak sida yamna nuai ta base kaino haraganda koi gi ima singi marakta naha mayam amana mo na toba haisi di mo haisi ko mayam ni wakhal khandhabadi ngamde na koi hainari duni dana naha mayam nu torapudi yamna nuai ta ba ai sagi nuai ta ba ma hai taragadi lisang china akhoi gi civilization sibu pudun laiba ngak chen laiba masa masu mayam ama sen da ngak tan laiba thoi ba sahi ahum phaga dor ba sigi lanchi man du so ka thodang loriba ima singi marakta ima gi mai khum uppa ima sing kharana masa amabu magi masa singna gyan ta da badagi phu chaina ba honai ngemak da kallakanda kari gi damak ta tawrino haibagi oiba wafam da puthokna ba hona bugi mahutta achumaran khangdana aibu khoisaunraba achumaran khangdana ko leiriba naha singdigi marukta aigi samparga singthoga fuhangi bagi thokte mas Hauzik Manipurda mitop sangsilagiba asigi matangda census tawdringaida NRC tawduna mitop khondo u haiba miyamgi dimana siga mari leinana Manipur gi Chief Minister na phongdokkiba NRC tawdringaida census hana tawpham thoi Assam da su census tawraba matungda NRC tawbani hairiba wafam asi ona tainaba aranbu wafam ni haina Mitai Tribe Union na thadorokpa cherola mana phongdorokli cherola sina hai haukiba March ki Assembly session da su Manipur gi CM Manipur Assembly da SIR amasung census ki matang da tayona ba wafam sing phongdok pa laikre asigumba yamna aruba miyam gi oiba wafam sing da tayona ba wafam sing phongdorok pa asi yamna mak laibak thibani census hana tawdana NRC tawba yade haiba wafam amatta leite Assam da Supreme Court ki ruling amagi matung ina NRC pangthok na ba lising ani taraga humdoi da gazetted notification thoke NRC asi Lising ani tara mangadagi hauraga lising ani taraga mapanda loishinki matamadu Assam gi census lising ani taraga mathoida tawkhre lising ani kunga mathoida tawgada census adudi all India gi oina lising ani kunga tarukta tawnana ba thorang tawraga leiri Assam da chathakiba census asi Assam Accord ki matung ina lising amaga chamapan Humputara Mathoi Mars ki kunga marida laikhiba census data aduda yumpham oiduna document taraga marida yumpham oiduna chathakibani NRC asina Assamese citizen Indian citizen amadi foreigner haiduna mioi kangluk ahum thokna khaidoke chathakiba NRC asina mioi lakh nifu rom khaidok hanki adubu ani suba lista foreigners tribunal na foreigners lakh kuntraga mathoi ni haina lauktoke hauze tribunal gi matung ina Assam da foreigners lakh taraga mapan rom ni haina khangdoktuna thamle Manipur da NRC pangthokpa tarabadi lising amaga chamapan yangkhaiga mathoida base year oiduna pangthokadabani NRC asina Manipur citizen Indian citizen amadi foreigner haina khaidoklaga Indian singbuna ILP gi matung ina lising amaga chamapan humpuga mathoida base tawraga ILP card pairaga Manipur da leining labadi leiba yaba aduga foreigner singbuna Foreigner Act 1946 ki matung ina masa gi maramda deport tawkhiba asini masida census na hana tawbagi mathau tab leite NRC hana tawraga census tawba NRC dagi Khandok laba foreign national sing adu census da yawhandaba haiba term and condition guidelines semlaga punna chathaba yabagi oithokpadi leigani Manipur da Myanmar dagi illegal immigrant sing changchilakli ba ase Myanmar amasung Manipur da based tawba kukila lahuba singna ngak senduna pusilakpa amadi illegal immigrant sing asibu India lengangna ngak senduna thamba oiba maramna yamna aruba amane Makoibu Indiana citizen pibagi mathakta constitutional safeguard STP duna thamli masigi mathakta vote bank ki politics tawbu singna yokhatuna su thamlibani illegal immigrants sing asi Immigrant and Foreigners Act 2025 ki section 28 ki matung ina state lengangna makoibu khandoktuna logi onba
थबक लौखटपा ngamlabasu Manipur lengak asina hojik fawba karimata lौखटना thamle masigi mathakta Foreigner Act 1946 amadi Passport Act 1922 gi makhada लौखटpa yaba logi oiba thabaksu amata लौखटpa leitri haina serol asina makha tarakle ngarang kokomina sinduna chathakhiba miyamgi khongchat adugi manungda miyoi kharana deshamgi hanagi president mayengbam somorjit tamthina purambagi thogdok adu akanba moongda condemn tawi somorjit purambagi thogdok adu tomina leithokloi ihawasiga mari leinana kokomi sel chaki haiba adu miyamda khudam changdamga konana puthokadabani haina ngasi lamfelda leiba kokomi gi office ta pangthokpa paugi mifam amada kokomi student wing gi convener lukram malangbana phongdokre mangna makhatana haikibada kumja lising aniga kunga khumdoi me ahumdagi hauna thorakiba kangluk ki irang asi ngasi phawba loishindana lakliba asigi matangda ngarang kokomina sinduna chathakiba miyam gi khongchat aduda lengakta tongan tongan ba wahang taret yawba cherol pisinki cherol adu pisinba matamda kokomi gi maikai dege lengaki miyoi amataga unaduna wari sanakhiba leite adubu miyamgi khongchat adugi manungda lanai miyoi kharana atamnana somorjitpu phu chaikhiba amade miyamgi rally adu thugaina ba hona khiba thawong adu kokomi student wingna hakjinna lawi khoirambang kaithel gi ihau khodingmak haurokpam oiriba amane amade kaithel famliba ima singnasu achobu thodang kaya loduna lakiba mafam amane adubu imagi maikhom upa kharana miyamna changsheliba ihau adu namthanana ba amasung lana sandokna ba honakiba simak laibak thiba amane maramaduna deshamgi hanagi president bu tamthina purakiba amade kokomina ihau wasiga mari leinana sel chaki amade lenga ka yasinaba purakre haina lana sandokliba singna khudam changdamga loinana puthokadabani karigumba puthokpa ngamdrabadi student wingna tumina leithokloi haina phongdorakle April ki tang kun manga haiba numit asida kokomina sinduna tongan ba lamdagi lakpa miyam singa loinana pali ba lenga asigi mai lenga asida ekoi gi wahang hang ba haibudi miyamna hojik phawom me gi tang kun March me gi tang ahum 2023 gi me gi tang ahum dagi sathargliba sigumba kangumba singi obirang singa si phawlo loisan dana lakpuna mar kanda paliba government asida ekoina kokomina wahang taret hangjaki hai wahang singa adu hangnada bagi damta tongan ba lamdam kya dagi lakpa miyoi kya na saru yadna miyam gi ba khongchat asi satki laibak thibadi haiba miyam gi khongchat manung asida masagi personally or masagi intention ma yaro kanda haiba khongchat asibu thugaina na ba kokomina siliba asigu khongchat asibu thugaina bagi damakta hona ba miyoi kya na khaiman ima kaitenda mob sagalaktuna akoi gi kokomi gi thomi aduga hanagina desami president oriba oiramba mengbam somorjitpu fuba saibagi thabak chatharaki haibu fuba saibagi thabak chatharaki basi kokomi student frana yamna yaningda usari aduga kokomi student frana tumina leithokloi haibu mangonda kari nuaitaba adu kokomi da nuaitaba singadu kokomi gi office la akanda akoi khudimak adum kokomi na tawkiba thabak sing aduga kokomi da Imphal West ke Lamphel Police Station akonba Maitai Langol ayik leikai mayai leikai gi oina leiriba Langol Youth Development Club ki mamangda ngarang ahing nongai pung taragani thoi helakpa matamda sakhangdaba singna bom langsinduna pokai hallambe gi thodok adubu yaningdaba phongdoktuna Langol Women Development Association gi maira sanglenda ngasi ima ibel kayana wakat mifam chatakre Langol Youth Development Club amadi Langol Women Development Association anina senduna ngasi ima ibel kayana saruk yaduna phamkiba wakan mifam aduda mirakta bom langshinba yaningde kanana karigidamak bom pokai hanbano sengdorak piu amadi laikai miyamda awaba pibigano haibana chingba play card kaya su sizinaki ngasi gi wakan mifam aduda Langol Women Development Association ge mairagi General Secretary Sapam Thoi Leimana haikibada Maitai Langol aying leikai mayai leikai asigi leiriba Langol Youth Development Club ki mamang maktada leiriba Airtel Tower mapada ngarang ahing nongyai athengbada sakhangdaba singna bom pokai handuna laikai asigi miyamda aki akhang pirakpa asi yaningde haiba bom pokai halambage thodok asi
कारंबा लुपना करी मरमगिदमक लेकाय असिदा थोखलिबनो अमदी लेकाय असिगी लेरिबा क्लब अमदी मैरा पाइबिसिंगदा करी नुंगाइतब लेबगिनो हाइबा अदु अथुबा मतमदा सेंगदोकपिरउ लोइनना असिगुम्बा मियामदा अकी अखंग पीबगी थबक असि लेकाय असिदा अमुक हन्ना तौबिगनो हाइनसु मखाताना फोंदोरके पनबयाबदी मैतै लांगोल अयिंग लेकाय मयाय लेकायगी ओइना लेरिबा लांगोल यूथ डेवलपमेंट क्लब की ममांगदा ngarang ahing nongyai sakhangdaba singna bom langsinduna pokai hanbagi thodok thokraba matung ngasi nungthel pung anirom taba matamda forensic science yauna police ki team ama laktuna thodok thokpam adubu kupna yengsinbagi thabak sing chathaki haire ngarang numidang April ki day 25 numidang nongyai pung 12 ga minute ni putaba matamda LYDC club ahing lekai ki mamang magtada leiba अखोगी एयरटेल की टावर मनुंगदा बोम पोखाय हलंबा असिगी थौदोक असिगी मरमदा नुंगाइतबा फोंदोकपोइना अखोय मयाम धरना जे फमजबनी हौजे हौजिक लेबा की तंगदु लेता दना मै होरग लेरिङै मरक्सिदा असिगुम्बा थबक असे लनाइगी ओरगसु लनाइगी ओइरो अदुगा क्लबता नत्रगा मैरादा नुंगाइतबा लेबदगी अतमना सुमाइना बोम असे पोखाय हलंबा असिसु यानिंगदबा फोंदोकचरी मरमदी अखोय हारिबा थबकसिंग थोंग तौरइबा से अकी अखंग नंगहलिबा अखोय प्रजा मिसम प्रजा अखोयदा अकी अखंग अकी तुजुं नंगनबा अना एक लेरिबा मयाम कुकीजो नार्को टेररिस्ट सिंगना प्रोक्सी वार लिसिंग अनि कुनगा हुमदोय मे अहुम दगी हौरखिबा लान चाही अहुम हेंजिलकले अदुबु हौजिक फावबा लेप लेताना चथरतुना मी हाटपा लेप लेत्रि ट्रोंगलाउबिदा कुकी टेररिस्ट ना काबलकपा बोमना अंगांग अनि लेखिद्रबा मामाना थिना सोखनखि मदुगी मखा तारकपदा अखोय बुकनबिनब लेरिबा CRPF ना कापथोरकपा नोंमै मरुना पांदुना मियोय अहुम अमसु लेखिद्रे हानगी मी मयाम अमा तमथिना हाटख्रे युम कया अमा मै थाख्रे मियोय कया ngasi फावबा थीबा खंद्रे मियामना सैदांग फमदा ngमखै लेतना वाना खांगली सैदांग फमदा मियोय मथंता सिजरे अमदी मिहात मी पुनथोकले असुक वाना फिजिकली अमदी मेंटली वाना हिंगलिङै तालक असिदा अमगा थाजबा मांगनरकले तंपाक्तना रूल ऑफ लॉ लेहनबा अदुगा चिंगदना लॉ लेहनदबगे चप मानबा लेबा अदुगी सुमथक्ता सेंट्रल गवर्नमेंट के लुचिंगबा सिंगना मणिपुर की प्रॉब्लम असि थवैदबगा लोइनना मणिपुर की गवर्नमेंट असु चप चाबा एक्शन लौखत्तबा पुमनमग असि येंगलुरगा सेक्रेटली लालहौबा नमथननबा पॉलिसी अमगे प्रोक्सी वारनी हारिबा असि चुमफम थोक्तबरा मणिपुर की प्रोक्सी वार असिदा डीप स्टेट की खुद यावरमगनी ngarang kokomina sinduna miyamgi rally ama satki rally adu chatlingai manungda awonba manipur haiba Facebook page asina post ahum thagat patheknaki kokomi XCM amade mahak masa yauna ngarangi rally adu sinbani haiba photo ani video amaga page asina thagalaki ase अरानबा युमफम यावदबा महाकु मिंगचत थिननबा होनरकपनि हाइना सोशल एक्टिविस्ट नोंथोंबम राजेंद्रना महाकि सोशल मीडिया दा थादरकपा वीडियो अमदा फोंदरकले महांगना मखा ताना फोंदोखिबदा ट्रोंगलाउबि थौदोके नोंगानबा तांग तरेता रैली अमा चटननबा VVF ना सिनखि रैली अदु महाकि लैकाइगिनि हाइदुनसु सरुक याखिबनि रैली अदुगी फोटो अमदि वीडियो अदुबु सिजनदुना महाक अमदि महाकि मयामबा
XCM yauna kokomi gi ngarangi rally adu sinbani haiduna awonba Manipur haina mingthonba Facebook page amana mahakpu lana uhanna ba khonarakpa ase laibak thibani maram aduna awonba Manipur hairiba Facebook page ase numit tare ni gi manungda lale haiduna sengdok ta batarabadi page ase gi mathakta legal action logani haina phongdorakli ai mayam prima koi ka kunba chari ai akoi kuna mo kendra gi oina sinam BBF na tawrakan da hai ba nga ni legi da ba sigi amasya pin kap legi da sigi matang da akoi chobure li masat kani na torm da gi ai lekai gi halaman sing club sing na publicity la da gi ai tangai fa na lekai mo na tho ka da numitu tang tarik April gi sei akoi pangai bo release apani kunrapum kendra BBF na silakan hai ba tang tarik ki release the chali video marang tang kunmunga da ai amadi ko komi na silakan da even ai iyamba hanan XM of the putho kanda hai ba awon Manipur nangna miyam da lan hunna ba honar ko da madu kwai da la thibani aduna aina namada hainin ase no mi tare ni manungda ngana karim ba sangdor da batarba awon Manipur nang matak na legal action logani adu makata na mi ma na blame taw ngai da mi do kana na hana nei nabiyo ai Laingak na yabiragadi Manipur da thokliba chahi ahum pharaklaba issue ase numit tare ninda loishinba yagani haina ningthau khongdage social scientist Dr. IS Konthaujamna pawmi singa unaba amada phongdokre Dr. IS Konthaujamna makhatana phongdokhibada hauzik Manipur da mihat mipun kaya thoktuna tangdu leitadana leiriba ase loishinanaba Manipur laingakna Luchingliba Chief Minister Council of Minister Singna Yabiragade Lenga Kaloinana Manipur Mianga Haibade Manipur gi geographical area Kaibiaroi Manipur gi apunba saktam Kaibiaroi Haiba Wakal Asina Mangda Thamlaga Manipur da Laiba intellectual sing CSO Singi Luchingba Sing Maira Paibi Manipur bu Ima Laibak ni haina tashengna nungsijaba Manipur gi integrity amade unity Kaibiaroi haina kathokpa amaga loinana khanjaba mioi sing Yamlabada mioi chama chani khangatlaga CM gi banglo natraga leingakna khudong chakadaba mafam amada phamina duna awai akum apam pamda dialogue tawna halaga phongdokna halaga khanaraba matungda solution puthok minaraga thabak onthokpa ngamlagade issue asi khwaidagi thuna loishinba yagani haina leingakta suggestion tawkhe adubu miyamga dialogue Taunana ba aduda mahakpusu pau pibiraklagadi saruk yagani natragadi saruk yaroi haina phongdokhe Kamau naraga ngasidi adung laba Manipur sida laiba piwa masida Manipur government amadi Manipur gi laiba Council of Ministers mayamda karigumba appeal ma khatung tawjaningi madudi ngasi mak oiriba piwa masai Manipur gi Chief Minister na lead tawbirakanda ngasi Council of Minister na ayaba pibi bataragadi ngasi Manipur gi thokliba thawdo wathok mayam se suksoi choidana nimitare ni gi manungda solution ma purakpa ngamgani haibi thajabasi ngasi Manipur government da ayakna haijaningi moroi wapam di karino haiba kanda ngasi Council of Minister aduga moroi na Chief Minister na lead tawrakanda ngasi prajamyam ga punna public dialogue ama tawnana bagi tamakta Chief Minister gi banglo do iba yai natragana government sinbi ba suitable place amada ngasi Manipur gi CSOs mayam gi luchingba sing kobiu aduga maru aina ngasi Manipur gi intellectual sing scholars sing kobiu aduga Manipur sibu kaiba yaroi aduga Manipur gi saktam ngasi pawda thugaiba yaroi Manipur gi geographical area sopa yaroi haibna singba aduga lawa pandam amada aikona thammakanda ngasi Manipur gi issue sing ase nena bagi tanja ama khap Chief Minister na lead tawbirakanda Council of Minister mostly governments na machi atu matam sinbi haibase Kairau Local Council CPI na sinduna kuntra gatarelak suba local conference ngasi Imphal East ki manung chana leiba chanam sandrokta pangthokre conference atuda CPI Manipur State Council ke secretary A Navachandra CPI Imphal East ki district secretary H Ibo Chowbi CPI ki senior leader K Maimu amasung Y Angongna presidium members sing oina saruk yakhi
Tronglaubi thaudokta kuki narco terrorist singna angang ani bom kapsinduna hatkiba madugi mathakta mioi ahum CRPF na nongmaina kaptuna hatkiba amadi Ukhrul district ta Tangkhul Micham anibu kuki terrorist singna ambush tawduna hatkiba thawungbu pendaba phongdokladuna amadi madugi justice laingakna pibira u haina ngasi lamding laikai Mangagi Merapai Club Singi Thomi Singh Amadi Wangjing Lamding Kaithelda Potpham Phambi Imai Bel Mayamna Saruk Yaduna Wakat Mifam Amat Chathakre Youth of Lamding na Silaga Chathakiba Miyamgi Wakat Mifam Aduda Micham Hatpa Yaningde Section 43 1967 Act Lokthok Piu Kuki Terrorist Singh Muthalu Mara Leiba CRPF Zairak Piu Central Force Hanbi Crow Aikhoigi saktam kaibi yaroi haibina chingba placard kaya sizinaduna kholau kaya su lauke laikhidraba sing adugi maphamda ikai kumnaba utuna minute ani tumina leptuna awaba su phongdoke sarugya khiba mera paibi luchingbi amana phongdorakpada tronglaubi thaudok amadi Tangkhul Micham ani hatkhiba thaudok ase yamna pende Manipur bu ngakpi senbigani haina lagliba yamlaba Central Force sing asina Miyambu ngakpi bagi mahutta Miyambu ot naiba oina chathare proxy war chathaduna Miyambu wahanba amadi hainingba ngangningba amata haiba yadraba ngasigi lenga ke thawung sing asi aikhoi yamna pende haiba wafam kaya su phongdoke angang ani pun yang terpilih dengan target terorisnya mau kafir nak juga abadi untuk yang ini hanya nah sehingga sangat berprotesta siapa yang nak mereka kalau pada ni pergi nah orang sudah tidak ada yang ini hanya sangat sebab pergi dengan protest ni ada di mata tarik crime pada Tangkhul Lisinau ani tu bina terorisnya main dah hal lagi ukul saja pada kami dah tapi na ambush tawduna hatkiba asiko so khani yaringde na sengin daba asigi seren protest ni asigi seren protest di ko youth of lamding ko lamding ni na asigi apunba Haukiba April Tareta Bisnupur District ke Moirang Police Station ke manung chanba Tronglaubi awang lekaida nongalamdai pung ama khare helakpa matamda kuki militant singna sakti leiba bom kapse laktuna chatharaki ba attack aduda yumda tumduna leijaba chahi manga amasung tha manga khakta ngai ba machin mokpa anibu tamthina hatok pikiba amadi apopi mamabuna tamthina sogan kiba thodok adubu yaning da ba phongdok tuna thodok aduda chena ba kuki militant sing pharaga matik chabe action lokhat kadabani haiduna People's Alliance for Peace and Progressive Manipur PAPPM ge meriang makada malom awang ibudok pakhangba community hall da April ge tang taret gi hoduna chatharaki ba matam kaktaba khuthang chara henbagi khongjang asida saruk yaduna ngarangdagi hoduna chara helakhibi tokpam gitana khuthang chara henbagi khongjang sing ase ngasiga numit ani sukre ningsing bayai April tang taretagi hoduna tongan ba mafamdagi lakpa mioi kayana saruk yaduna changchilakhiba khongjang ase ngasiga thana numit kunni mapung phajilak lafawba ngasi fawba lengaktagi response amma fawba pirakpa leitri haina phongdorakle Club Sing Plus PAPPM mana People Alliance for Peace and Progress ada lagi haiba PAPPM jadi presiden ni haiba PAPPM ni haiba aduga malu wang kena macam wang bukti yang puna mereka bagi Club Sing Plus sila mana objektif orang tahan lagi hai dari aku kemudi mapom to record organisasi nama wena organisasi ini maming ni khungsuna langdai khungsuna jadi gamdai khungsuna gi benar makada jaba hojaran aduga koina chunjaliba chara gi khunjanga sinahan tongau biji lai tiba to kari mapilagi adum khunjara pani masi apoi ai gi loida lai te ai gi che topom kita Majina teruk suwa mioi ini apa khunjang apa chara ini khunjang ai sama chara ai ini sudah bisa araba makonda ai ini makonda ai village volunteer force ki president dalam bom ramanan dan untuk pergi mana makata masuk bisa araba makonda
ngarang kokomi gi miryang makhada chatkiba lengakta wahang hangba khongchata saruk yakiba hanagi desam gi president oiramba mayengbam somorjit luwangbo tamthina pubi khiba thawong all club coordinating committee ngai khom khulena akanba maongda yaning da phongdorokli committee asina thadorokpa cherol asina hai thawong adu yekna bana kanano marupna kanano masak munna khangdaba leibak ningbagi lichatni leibak ningbagi lichat nate haina phungdokhe somorjit luwang gumba mahairoi khudingmak amak pokuchel amata yaudana kathoktuna laklaba misak amabo khongoi naduna tamthina phuba haiba asi khune kharagi thausilni haibage chak chingnaba lei haina phungdorakle अरोइबदा मरोइबा पाउ हना पिजरी देसाम की हानगी प्रेसिडेंट मयंगबम सोमोरजिता खुद थारकिबा मियोय खुदिंगमा खयंग फावगी मनुंगदा चंगजरकदबनि हायना देसामना अकन वाफम थमलगले Chief Minister na NRC tawdringaida census hana tokpham thoi hakiba wafam aranba yumpham yaugdabani haina MITvPRIMETIMEenglishnews Union Tribe na phongdorani Desam ki former president Purambagi thaudok tumina leithokoi haina Kokomi student wing na phongdorokli Tronglok ki mihat yaning da phongdok tuna wangjing lamding kaithel da miyamna wakan mi pham khre Awanba Manipur hariba Facebook page asi numit tare ni gi manungda sengdorakadabani haina social activist Nongthombam Rajendron na phongdorakli amadi langol aying laikai da bom pokhain begi thaudok yaning da phongdok tuna wakat mi pham khre ngasi gi oina di MAMI TV na sandok chaba prime time news matang ase loichenjare pumna mukpo amuka hana khurumjare